ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯉꯛꯄ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯐꯤꯂꯤꯄꯤꯌꯟꯁ 3:13 ꯑꯁꯤꯁꯨ ꯖꯒꯥ ꯑꯁꯤꯗ ꯑꯃꯅꯤ꯫ ꯑꯗꯨꯅ ꯄꯣꯜꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯏ, ꯑꯩꯅ ꯃꯥꯕꯨ ꯈꯪꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯒꯤ ꯑꯔꯦꯞꯄ ꯄꯥꯟꯗꯝꯅꯤ꯫ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯕꯨ ꯈꯪꯕ ꯍꯥꯏꯕꯅꯤ ꯑꯃꯁꯨꯡ ꯃꯥꯒ ꯌꯥꯝꯅ ꯆꯦꯠꯅ ꯂꯨꯊꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯨꯝꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ, ꯃꯗꯨ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ, ꯏꯕꯨꯡꯉꯣꯒꯤ ꯍꯤꯡꯒꯠꯄꯒꯤ ꯄꯥꯡꯒꯜꯕꯨ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯁꯤꯕꯗ ꯃꯥꯟꯅꯔꯛꯆꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯑꯋꯥ ꯑꯅꯪ ꯈꯥꯡꯕꯒꯤ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕ ꯑꯗꯨꯕꯨ ꯈꯪꯅꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩꯅ ꯑꯩꯅ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄ ꯐꯥꯎꯕ ꯌꯧꯅꯅꯕꯅꯤ꯫ ꯃꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯁꯔꯨꯛ ꯑꯃꯅꯤ, ꯃꯔꯝꯗꯤ ꯄꯣꯜꯅ ꯍꯥꯏꯔꯤ, ꯌꯦꯡꯉꯨ, ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤꯅꯣ ꯊꯣꯛꯂꯕꯁꯨ ꯑꯩ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯐꯪꯅꯕ ꯑꯩꯕꯨ ꯑꯆꯦꯠꯄ ꯑꯣꯏ꯫ ꯃꯁꯤꯒꯤ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈꯤꯕ ꯄꯥꯡꯒꯜ ꯑꯁꯦ ꯑꯩꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯊꯥꯡꯒꯠꯄꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ, ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯀꯌꯥꯗꯒꯤ ꯑꯩꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯅ ꯂꯥꯛꯁꯤꯜꯂꯛꯂꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯉꯝꯃꯤ꯫ ꯃꯊꯪꯒꯤ ꯚꯔꯁꯇ ꯃꯗꯨꯗ ꯑꯣꯏꯅ ꯌꯦꯡꯁꯤ, ꯄꯤꯇꯔꯗ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯚꯔꯁꯇ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩꯅ ꯑꯩꯅ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄ ꯐꯥꯎꯕ ꯌꯧꯅꯅꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯐꯪꯖꯔꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯆꯪꯈꯣꯟꯕ ꯑꯣꯏꯖꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯗ꯭ꯔꯤ꯫ ꯃꯁꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗꯒꯤ ꯃꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯅ ꯆꯪꯈꯣꯟꯕꯁꯨ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩꯕꯨ ꯃꯥ ꯃꯁꯥꯃꯛ ꯑꯣꯏꯅ ꯑꯣꯏꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝꯗꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯔꯤ꯫ ꯌꯦꯡꯉꯣ, ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯁꯤꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯨꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯃꯃꯜ ꯄꯤꯕꯤꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯗꯟꯗꯤ ꯐꯪꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯕꯨ ꯈꯪꯕ ꯌꯥꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯥꯡꯒꯜ ꯑꯗꯣ ꯈꯪꯕ ꯉꯝꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯄꯣꯜꯅ ꯍꯥꯏ, ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯗꯨꯅ ꯑꯩꯅ ꯐꯪꯕ ꯌꯥꯕꯁꯤꯡ ꯑꯗꯣ ꯑꯩ ꯐꯪꯅꯅꯕ ꯑꯩ ꯄꯨꯛꯅꯤꯡ ꯆꯦꯠꯄ ꯑꯣꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯅꯍꯥꯛ ꯈꯪꯕꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯗ ꯑꯩ ꯑꯣꯏꯅꯅꯕ ꯑꯩ ꯄꯨꯛꯅꯤꯡ ꯆꯦꯠꯄ ꯑꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯕ ꯑꯗꯣ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯇꯧꯅꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯑꯅꯤꯒꯤ ꯇꯪꯈꯥꯏꯗ ꯂꯩꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯄꯦꯟꯕ ꯑꯣꯏꯕꯤꯒꯅꯨ꯫ ꯅꯪ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄꯗ ꯂꯩꯇ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯃꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ, ꯑꯩ ꯆꯪꯁꯤꯟꯒꯅꯤ꯫ ꯅꯪ ꯃꯁꯦ ꯍꯦꯟꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩ ꯆꯪꯁꯤꯟꯒꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯐꯖꯔꯦ ꯍꯥꯏꯕ ꯁꯤꯡꯊꯥꯅꯖꯗꯦ, ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯗꯤ ꯇꯨꯡꯗ ꯂꯩꯍꯧꯕ ꯑꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯑꯗꯣ ꯇꯥꯟꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯖꯩ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯂꯩ, ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯃꯥꯡꯍꯟꯕꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯂꯩꯕ ꯅꯠꯇꯦ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯤ ꯁꯨꯞꯅꯈꯛꯀꯤ ꯇꯝꯍꯧꯕ ꯑꯁꯤꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯁꯨꯡ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯝꯗꯒꯤ ꯇꯝꯕ ꯌꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ, ꯑꯗꯨꯒ ꯅꯪꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯁꯣꯛꯈꯤꯕ ꯑꯗꯣ, ꯃꯗꯨꯒꯤꯁꯤꯡ ꯑꯗꯣ ꯍꯧꯈ꯭ꯔꯕ ꯑꯃ ꯑꯣꯏꯅ ꯍꯧꯍꯟꯈꯤꯁꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯇꯝ ꯀꯌꯥ ꯑꯁꯨꯝꯅ ꯆꯠꯂꯅꯤ꯫ ꯚꯔꯁ 14
ꯄꯥꯟꯖꯟꯐꯝꯂꯣꯝꯗ ꯑꯩꯅ ꯆꯦꯟꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯚꯔꯁꯁꯤꯡ ꯑꯁꯤꯗ ꯄꯣꯜꯅ ꯍꯥꯏ, ꯑꯩ ꯆꯦꯟꯖꯔꯤ, ꯑꯩ ꯆꯦꯟꯖꯔꯤ, ꯑꯩ ꯆꯦꯟꯖꯔꯤ, ꯑꯩꯈꯣꯏ ꯑꯈꯨꯕ ꯂꯝꯕꯤ ꯑꯗꯣ ꯇꯥꯅ ꯆꯦꯟꯁꯤꯟꯖꯔꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯏꯊꯕ ꯐꯥꯎꯕ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯦꯟꯁꯤꯟꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯦ ꯑꯇꯟꯕ ꯃꯤꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯈꯪꯗꯣꯛꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯑꯔꯥꯏꯕ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯕꯤꯅꯕ ꯂꯥꯛꯄ ꯄꯥꯝꯖꯩ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯆꯦꯟꯁꯤꯟꯕ ꯃꯇꯝꯗ ꯑꯔꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯑꯃꯁꯨꯡ ꯅꯪ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯁꯣꯏꯗꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯅꯤ ꯄꯨꯟꯁꯤꯕꯨ ꯑꯔꯥꯏꯕ ꯑꯣꯏꯍꯟꯒꯗꯕ ꯂꯝꯕꯤ ꯑꯗꯣ꯫ ꯅꯪꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥ ꯄꯨꯗꯨꯅ ꯃꯗꯨꯕꯨ ꯄꯨꯟꯁꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛꯄ ꯄꯥꯝꯃꯤ꯫ ꯏꯁꯥꯌꯥ 34:1 ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯑꯩꯕꯨ ꯎꯠꯄꯤꯈꯤ ꯐꯖꯈ꯭ꯔꯕ ꯑꯋꯥꯕꯒꯤꯗꯃꯛ ꯍꯔꯥꯎꯕ ꯄꯤꯕꯤꯕ, ꯊꯋꯥꯏ ꯋꯥꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯤꯖꯣꯜ ꯄꯤꯕꯤꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯈꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒꯨꯝ ꯐꯥꯎꯖꯈꯤ, ꯑꯩꯅ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯧꯗꯨꯅ ꯑꯩꯒꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯒꯦ ꯍꯥꯏꯕꯒꯨꯝꯅ꯫ ꯃꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯑꯩ ꯅꯈꯣꯏꯗ ꯑꯥꯁꯥ ꯇꯧꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯉꯥꯡꯖꯒꯦ꯫ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕꯗ ꯏꯁ꯭ꯋꯔꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯦ ꯌꯦꯡꯅꯅꯕ ꯉꯥꯏꯕꯗ ꯑꯁꯣꯟꯕ ꯑꯣꯏꯕ ꯃꯆꯠ ꯑꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛꯇ ꯑꯣꯏ꯫ ꯑꯩꯅ ꯈꯜꯂꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯟꯕꯒꯤ ꯃꯆꯠ ꯂꯩꯕ ꯄꯥꯝꯃꯤ꯫ ꯅꯈꯣꯏꯅ ꯑꯩꯁꯦ ꯊꯧꯔꯥꯡ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯣ ꯍꯥꯏꯖꯒꯦ꯫ ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯪꯕꯨ ꯊꯋꯥꯏꯗ ꯌꯥꯝꯅ ꯊꯧꯔꯥꯡ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯁꯦ ꯆꯠꯊꯣꯛꯇꯨꯅ ꯃꯤꯁꯤꯡꯒ ꯑꯆꯦꯠꯄ ꯑꯣꯏꯁꯤꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏꯗ ꯍꯦꯟꯅ ꯑꯔꯦꯞꯄ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ, ꯑꯩꯁꯦ ꯏꯁ꯭ꯋꯔꯒꯤ ꯄꯥꯎ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯈꯨꯠ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯣ ꯑꯩꯅ ꯇꯧꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯑꯆꯧꯕ ꯑꯉꯛꯄ ꯈꯔ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯥꯁꯥ ꯇꯧꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯕꯤꯔꯛꯀꯗꯕ ꯑꯉꯛꯄ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯍꯧꯕ ꯉꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯥꯁꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯅꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯐꯠꯇꯕ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯍꯤꯡꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯃꯁ꯭ꯌꯥ ꯉꯥꯏꯗꯨꯅ ꯍꯤꯡꯕ ꯃꯍꯥꯛꯅ ꯄꯥꯝꯃꯤ, ꯅꯠꯇ꯭ꯔꯒ ꯃꯥꯡ ꯇꯥꯛꯄ꯫ ꯅꯤꯡꯊꯧ ꯗꯦꯕꯤꯠꯅ ꯍꯥꯏ, ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯄ ꯑꯩꯅ ꯑꯃꯠꯇ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯑꯗꯣ ꯐꯪꯉꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁ꯭ꯋꯔꯒꯗ ꯆꯠꯂꯒ ꯑꯩꯒꯤ ꯂꯩꯅꯕ ꯌꯨꯝ ꯐꯪꯕ ꯑꯗꯨꯈꯛ ꯅꯠꯇꯦ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯦ ꯑꯩꯅ ꯍꯌꯦꯡ ꯁ꯭ꯋꯔꯒꯗ ꯆꯠꯂꯒ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟꯗꯤ ꯑꯣꯏꯕꯤꯒꯅꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯑꯣꯏꯔꯝꯂꯒꯗꯤ ꯅꯪꯕꯨ ꯀꯟꯕꯤꯕ ꯐꯪꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯂꯧꯈꯠꯄꯤꯔꯝꯒꯅꯤ꯫ ꯅꯪꯅ ꯂꯩꯔꯤꯕ ꯑꯁꯦ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯒꯤ ꯃꯔꯝ ꯑꯃ ꯂꯩ꯫ ꯅꯪꯁꯦ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯂꯧꯈꯠꯈꯤꯅꯕꯒꯤ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯪꯉꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯑꯃꯥꯡꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯊꯦꯡꯅꯩ, ꯑꯗꯨꯒ ꯑꯃꯥꯡꯕ ꯍꯥꯏꯕꯁꯦ ꯊꯦꯡꯅꯕꯗ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯑꯩ ꯃꯁꯤꯒꯤ ꯃꯔꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯉꯥꯡꯖꯒꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯕꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯝ ꯇꯁꯦꯡꯅ ꯂꯩ꯫ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯆꯠꯍꯟꯅꯤꯡꯗꯕ ꯑꯗꯨꯗꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯕꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯕ ꯑꯃꯈꯛꯁꯨ ꯑꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯑꯁꯦ ꯀꯌꯥꯔꯛ ꯊꯦꯡꯅꯔꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤ ꯅꯪꯅ ꯊꯦꯡꯅꯕ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯃꯥꯡꯕ ꯑꯃꯅꯤ꯫
ꯑꯗꯨꯅ ꯃꯁꯦ ꯅꯈꯣꯏꯗ ꯑꯃꯗꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯗ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯦꯡꯅꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯗꯨ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯟꯅꯅꯕ ꯑꯃꯗꯤ ꯅꯪꯅ ꯅꯥꯊꯩꯈꯤꯕ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯕ ꯑꯃꯗꯤ ꯅꯪꯅ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛ ꯁ꯭ꯋꯔꯒꯗ ꯊꯥꯖꯕ ꯊꯝꯅꯅꯕꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯅꯤꯡꯏ, ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯤ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ, ꯃꯁꯤꯅ ꯈꯨꯗꯤꯡꯃꯛꯄꯨ ꯈꯪꯒꯗꯕ ꯑꯗꯣ ꯑꯣꯏꯗꯦ꯫ ꯑꯣ ꯑꯩꯒꯤ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯆꯥ ꯑꯃꯃꯝꯅ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕꯒꯤ ꯑꯃꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯈꯪꯖꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯔꯨꯝꯒꯤ ꯑꯃꯥꯡꯕ ꯂꯩ꯫ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯔꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯃꯤꯒ ꯂꯩꯅꯕ ꯃꯔꯤꯗ ꯑꯐꯕ ꯑꯣꯏꯔꯛꯇꯕ, ꯀꯔꯕꯥꯔ ꯃꯥꯏꯊꯤꯔꯛꯄ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯅ ꯃꯊꯧ ꯐꯖꯅ ꯇꯧꯔꯛꯇꯕ, ꯅꯪꯅ ꯌꯥꯎꯈꯤꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒꯤ ꯊꯧꯔꯝ ꯑꯃ ꯂꯩꯔꯦ꯫ ꯑꯩꯅ ꯈꯪꯏ ꯅꯈꯣꯏ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔꯗꯤ ꯖꯤꯝ ꯍꯥꯡꯗꯣꯛꯄ ꯌꯥꯅꯅꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯦ꯫ ꯅꯪꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯅꯪꯅ ꯃꯗꯣ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯣꯏꯕ ꯑꯗꯣ ꯑꯍꯤꯡ ꯑꯃꯗ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯋꯥ ꯋꯥꯗꯅ ꯐꯪꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯃꯗꯤ ꯆꯥꯎꯈꯠꯍꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕꯗ ꯄꯩꯁꯥ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯊꯥꯕꯤꯔꯛꯑꯣ꯫ ꯃꯈꯣꯏꯗ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯩꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩ ꯑꯆꯨꯝꯕ ꯑꯗꯨꯈꯛꯇꯗꯤ ꯍꯥꯏꯒꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯣꯏꯕ ꯑꯗꯣ ꯃꯁꯤ ꯑꯃꯗ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯀꯌꯥꯕꯨ ꯑꯍꯤꯡ ꯑꯃꯗ ꯐꯍꯟꯕ ꯉꯝꯕ ꯃꯦꯆꯤꯟ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯟꯖꯤꯟꯕ ꯑꯁꯦ ꯑꯩ ꯄꯥꯝꯖꯩ꯫ ꯀꯔꯤꯁꯨ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯅꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪ ꯄꯥꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯑꯆꯨꯝꯕ ꯑꯗꯣ ꯃꯗꯨꯈꯛꯇꯗꯤ ꯅꯉꯣꯟꯗ ꯍꯥꯏꯖꯒꯅꯤ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯆꯍꯤ 3ꯒꯤ ꯆꯥꯒꯗꯕ ꯑꯗꯣ ꯑꯃꯨꯛꯇꯗ ꯂꯣꯏꯅ ꯆꯥꯁꯤꯜꯂꯒꯗꯤ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯂꯥꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥ ꯌꯥꯝꯅ ꯈꯔꯁ ꯇꯧꯊꯣꯛꯂꯒꯗꯤ ꯅꯪ ꯄꯩꯁꯥ ꯄꯨꯊꯗꯨꯅ ꯅꯪ ꯃꯇꯝ ꯁꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯅ ꯂꯩꯕ ꯑꯣꯏꯕ ꯌꯥꯏ꯫ ꯄꯩꯁꯥ ꯄꯨꯊꯗꯨꯅ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯑꯋꯥ ꯑꯅꯥꯅ ꯅꯨꯡꯉꯥꯏꯇꯕꯅ ꯐꯥꯖꯤꯜ ꯄꯨꯟꯁꯤꯜꯂꯛꯂꯕ ꯑꯁꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯑꯐꯥ ꯑꯄꯨꯟ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯅꯅꯕ ꯊꯥꯕꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯅꯥꯊꯩꯈꯤꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ, ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯈꯥꯛꯄꯤꯗ꯭ꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯛꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯅꯪ ꯁꯣꯔ ꯍꯣꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯄꯥꯟꯗꯝ ꯑꯃ ꯂꯩ, ꯑꯃꯁꯨꯡ ꯅꯪꯅ ꯇꯧꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯊꯧꯗꯥꯡ ꯌꯥꯔꯤ, ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯅ ꯈꯜꯂꯤ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯗ ꯃꯁꯤꯅ ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯇꯕꯅ ꯑꯋꯥꯕ ꯑꯣꯏꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯟꯈꯤꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅꯕꯒꯤꯗꯃꯛ ꯄꯨꯟꯁꯤꯜꯍꯟꯈꯤꯕꯅꯤ꯫
ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯨꯡꯉꯥꯏꯍꯟꯗꯕꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯄꯤꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯍꯔꯥꯎꯕꯅ ꯅꯈꯣꯏꯒꯤ ꯄꯥꯡꯒꯜꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯍꯟꯗꯕ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯃꯔꯝꯗꯤ ꯃꯁꯦ ꯑꯆꯨꯝꯕ ꯑꯣꯏꯗꯕꯅꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯄ ꯂꯝꯕꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯁꯃꯁ꯭ꯌꯥ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯉꯥꯎꯕꯒꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯛꯇꯕꯒꯤꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯉꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯅꯪ ꯃꯤꯁꯤꯡꯕꯨ ꯃꯔꯥꯜ ꯁꯤꯕ ꯍꯧꯔꯛꯂꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯉꯥꯎꯔꯦ, ꯑꯗꯨꯒ ꯅꯪ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯅꯪꯅ ꯃꯁꯦ ꯇꯧꯗꯦ꯫ ꯑꯩ ꯍꯔꯥꯎꯗꯦ ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨ ꯇꯧꯗꯦ꯫ ꯑꯩ ꯍꯔꯥꯎꯗꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯍꯔꯥꯎꯗꯦ, ꯑꯩ ꯍꯔꯥꯎꯗꯦ, ꯑꯩ ꯍꯔꯥꯎꯗꯦ꯫ ꯑꯆꯨꯝꯕ ꯃꯔꯝꯗꯤ ꯑꯩ ꯉꯥꯎꯔꯕꯅꯤ, ꯃꯔꯝꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯆꯠꯍꯟꯈꯤꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯝꯕꯤꯔꯤꯕ ꯑꯗꯨꯒ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯑꯣꯏꯅ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ 10ꯔꯛ ꯍꯣꯠꯅꯕꯗ ꯃꯥꯏꯊꯤꯔꯒꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯃꯗꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯅꯪꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯅꯪ ꯃꯥꯏꯊꯤꯕ ꯑꯣꯏꯗꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯣꯁꯨꯋꯥ ꯑꯃꯗ ꯑꯇꯣꯞꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯒ ꯐꯪꯏ꯫ ꯃꯣꯖꯦꯁ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯁꯦ ꯄꯟꯗꯨꯞ ꯑꯃꯗꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯃꯣꯖꯦꯁꯀꯤ ꯊꯧꯒꯜ ꯇꯧꯕ ꯖꯣꯁꯨꯋꯥꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯖꯣꯁꯨꯋꯥꯁꯦ ꯃꯣꯖꯦꯁ ꯊꯧꯒꯜ ꯇꯧꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯗ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯅꯥꯏ ꯃꯣꯖꯦꯁ ꯁꯤꯔꯦ꯫ ꯀꯌꯥꯗ ꯐꯔꯛ ꯇꯥꯈ꯭ꯔꯕ ꯋꯥꯍꯩꯅꯣ! ꯃꯍꯥꯛꯁꯨ ꯍꯥꯟꯅꯅ ꯃꯣꯖꯦꯁ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯣ, ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯂꯝꯗꯝ ꯖꯣꯔꯗꯥꯟꯗ ꯆꯠꯂꯨ꯫ ꯅꯪꯒꯤ ꯅꯈꯣꯡꯅ ꯇꯥꯔꯨꯒꯗꯧꯕ ꯖꯒꯥꯁꯤꯡ ꯑꯗꯣ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯄꯤꯔꯕꯅꯤ꯫ ꯑꯩ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯖꯧꯅꯅ ꯃꯥꯏ ꯄꯥꯛꯍꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯃꯗꯨ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯅꯪ ꯂꯝ ꯑꯗꯣ ꯄꯥꯏꯁꯤꯜꯂꯨ꯫ ꯅꯪ ꯆꯠꯄ ꯍꯧ꯫ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯐꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯅꯪ ꯍꯧꯖꯤꯛ ꯆꯠꯄ ꯇꯥꯏ, ꯃꯔꯝꯗꯤ ꯅꯪꯒꯤ ꯈꯣꯡꯅ ꯇꯥꯔꯨꯒꯗꯧꯕ ꯖꯒꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯟꯅꯅ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯅꯦ? ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯁꯦ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯏ꯫ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯇꯧꯗꯦ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯍꯦꯟꯅ ꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯕꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯥ ꯌꯥꯝꯅ ꯄꯤ꯫ ꯅꯪꯅꯁꯨ ꯈꯪꯉꯤ, ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯁꯣꯜ ꯃꯥꯏꯊꯤꯈꯤ, ꯑꯃꯁꯨꯡ ꯃꯥꯏꯆꯧ ꯁꯃꯨꯑꯦꯜꯅ ꯁꯣꯜꯗ ꯃꯇꯝ ꯌꯥꯝꯅ ꯄꯤꯕꯤꯈꯤ꯫ ꯁꯃꯨꯑꯦꯜ ꯑꯁꯦ ꯁꯣꯜꯕꯨ
ꯊꯥꯎ ꯅꯣꯏꯕꯤꯈꯤꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯜꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯀꯌꯥ ꯁꯣꯜꯗ ꯍꯥꯏꯕꯤꯈꯤ, ꯑꯗꯨꯕꯨ ꯁꯣꯜꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯁꯛꯇꯤ ꯄꯨꯝꯕ ꯂꯧꯊꯣꯛꯈꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯁꯣꯜꯗ ꯍꯥꯏꯈꯤ, ꯅꯪ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯔꯣꯏ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜꯒꯤ 13:1 ꯌꯦꯡꯁꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯁꯃꯨꯑꯦꯜꯗ ꯍꯥꯏꯔꯛꯈꯤ, ꯁꯣꯜꯅ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯣ ꯑꯩꯅ ꯊꯋꯥꯏꯅ ꯇꯥꯗ꯭ꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯅꯍꯥꯛ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯆꯣꯔꯐꯣꯟꯗꯒꯤ ꯁꯨꯡꯕ ꯊꯥꯎ ꯈꯔ ꯄꯨꯔꯒ ꯕꯦꯇꯜꯍꯦꯝꯗ ꯂꯩꯕ ꯌꯦꯁꯤꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯠꯂꯨ꯫ ꯌꯦꯁꯤꯅ ꯄꯣꯛꯄ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯈꯟꯗꯣꯛꯂꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯪꯕ ꯑꯗꯨꯗꯤ ꯅꯪꯅ ꯑꯣꯏꯊꯣꯛꯈꯤꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯌꯥꯝꯅ ꯀꯨꯏꯅ ꯋꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯅ ꯊꯧꯔꯥꯡ ꯑꯅꯧꯕ ꯑꯃ ꯇꯧꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯒꯤ ꯁꯤꯟꯕꯤꯕ ꯂꯥꯡꯕꯤꯕ ꯑꯁꯤꯗ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯍꯤ 10 ꯊꯕꯛ ꯇꯧꯔꯝꯃꯦ, ꯑꯃꯁꯨꯡ ꯑꯩꯅ ꯈꯜꯂꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯛꯂꯦ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯃꯇꯝꯁꯤꯡ ꯑꯗꯨꯗ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯣ ꯑꯗꯨꯝꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡꯗꯗꯤ ꯑꯣꯏꯗꯦ꯫ ꯃꯍꯥꯛꯅ ꯇꯜ ꯑꯃꯗꯤ ꯉꯥꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯊꯣꯛꯍꯟꯕꯒꯤ ꯑꯉꯛꯄ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡ ꯑꯗꯣ ꯈꯣꯝꯖꯤꯜꯂꯨ ꯍꯥꯏꯈꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯑꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯀꯌꯥ, ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯃꯥꯡꯖꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯅꯪꯒꯤ ꯃꯥꯏꯊꯤꯕ, ꯅꯪꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄꯥꯞ, ꯅꯪꯉꯣꯟꯗ ꯁꯣꯛꯍꯟꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ, ꯅꯪꯕꯨ ꯌꯥꯕꯤꯗꯕ, ꯅꯪꯕꯨ ꯊꯑꯣꯏꯕꯤꯗꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨꯗꯒꯤ ꯑꯉꯛꯄ ꯀꯌꯥ ꯇꯧꯕꯤꯒꯅꯤ꯫ ꯅꯪꯅ ꯁꯦꯡꯅ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯇꯧꯕꯤꯒꯅꯤ꯫ ꯑꯐꯕ ꯈꯔꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯆꯪ ꯊꯧꯅ ꯑꯁꯥ ꯇꯧꯕꯤꯌꯨ꯫ ꯃꯁꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯕꯒꯤ ꯅꯠꯇꯦ, ꯏꯁ꯭ꯋꯔꯅ ꯐꯕꯒꯤꯅꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯁ꯭ꯋꯔꯗ ꯍꯥꯏ, ꯑꯩꯗꯤ ꯑꯐꯕ ꯑꯃ ꯍꯦꯛꯇ ꯐꯪꯕ ꯃꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯒ ꯑꯩ ꯀꯔꯤꯒꯨꯝꯕꯗꯁꯨ ꯅꯪꯕꯨꯁꯨ ꯑꯩꯉꯣꯟꯗ ꯐꯕꯤꯕꯅ ꯍꯥꯏꯖꯗꯦ, ꯃꯔꯝꯗꯤ ꯑꯩ ꯃꯁꯦ ꯈꯟꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯗꯣ ꯑꯩꯅ, ꯑꯗꯨꯕꯨ ꯑꯩ ꯑꯥꯁꯥ ꯂꯩꯅꯗꯤ ꯍꯤꯡꯒꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯄꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯅ ꯊꯧꯖꯥꯜꯕꯤꯕ ꯌꯥꯕ ꯃꯤꯕꯨ ꯊꯤꯕꯤ, ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯅꯕ ꯌꯥꯕ ꯃꯤꯕꯨ ꯊꯤꯔꯤ꯫ ꯃꯤꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯤ ꯊꯤꯔꯤ, ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕ ꯑꯗꯣ ꯊꯥꯖꯕ ꯃꯤꯗꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯜꯒꯤ ꯃꯔꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯡꯅꯈꯤꯁꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯁꯣꯜꯒꯤ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯁꯃꯨꯑꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯒꯤ ꯄꯥꯡꯒꯜ ꯃꯇꯝ ꯄꯨꯝꯅꯃꯛ ꯊꯥꯗꯕ ꯍꯥꯏꯕ ꯑꯁꯦ ꯑꯔꯨꯕ ꯑꯃꯅꯤ꯫ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯊꯕꯛ ꯇꯧꯔꯛꯄ ꯑꯁꯤꯅꯤ꯫ ꯅꯪꯅ ꯃꯗꯣ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯑꯩ ꯃꯁꯤꯒꯨꯝꯕ ꯖꯒꯥ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯃꯁꯤꯗ ꯀꯔꯤꯁꯨ ꯑꯉꯛꯄ ꯐꯥꯎꯗꯦ꯫ ꯑꯩꯈꯣꯏ ꯃꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯇꯥꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯕꯨ ꯍꯨꯔꯥꯟꯈꯤꯕ ꯌꯥꯕ ꯀꯅꯥꯒꯨꯝꯕꯒꯤ ꯐꯠꯇꯕ ꯑꯃꯠꯇ ꯁꯤꯡꯊꯥꯅꯒꯨꯝꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯃꯝꯕꯗ ꯃꯉꯥꯜ ꯄꯨꯔꯛꯄ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯒꯅꯨ꯫ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯉꯥꯡꯂꯤ, ꯑꯗꯨꯒ ꯑꯩꯅ ꯈꯪꯏ ꯃꯁꯤ ꯀꯔꯤꯒꯨꯝꯕꯗ
ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯗꯣ ꯊꯥꯗꯣꯛꯇꯅꯕ ꯑꯩꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯕ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯗꯨꯗ ꯆꯦꯟꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯌꯦꯛꯅꯕꯅꯗꯤ ꯅꯪꯕꯨ ꯍꯧꯈ꯭ꯔꯕ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯅꯪꯕꯨ ꯑꯅꯧꯕ ꯑꯁꯤꯗ ꯆꯦꯟꯁꯤꯜꯍꯜꯂꯛꯅꯤꯡꯉꯤ꯫ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ, ꯑꯣꯏꯕꯤꯌꯨ꯫ ꯖꯤꯁꯨꯒꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ꯫ ꯖꯣꯏꯁ ꯃꯥꯏꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯤ ꯃꯔꯨꯞ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯂꯩꯇꯕꯁꯤꯡꯗ ꯆꯤꯟꯖꯥꯛ ꯅꯠꯇꯅ ꯑꯃꯁꯨꯡ ꯄꯥꯎ ꯑꯃꯁꯨꯡ ꯑꯐꯕ ꯄꯥꯎ ꯇꯝꯕꯤ꯫ ꯅꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ jmmindia.org꯫ ꯉꯁꯤ ꯖꯣꯏꯁ ꯃꯥꯏꯌꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯣꯏ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯖꯣꯏꯁ ꯃꯥꯏꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯊꯥꯒꯠꯆꯔꯤꯉꯥꯏ ꯍꯥꯏꯐꯝ ꯂꯩꯇꯦ꯫